불안 바보 사과빠 불안 바보 사과빠 불안 바보 사과빠 Hꯧzik Manipur BC oriba Northern Kendrona akhoi masagi BC office asu masagi manai office ki type tonung toba adigi akhoi human resources ama oiriba akhoi Manipur University bu samona amot pakaya na pik thalaba university mo oilapa masida natna student post matam da niyom kaiba adigi MU de leiba akhoi amot pasalaba mayam adigi houzik ngrang na han recruitment to recruitment process to examination to nan ting posting gi thabu singa su visitor ne akhoi ascend to da CR approve to da hekta barely pd hajalagi hekta recruitment process toction ba singum patra kaya sa Manipur University lai BC oiriba Northern Kendro se khudek nokthokadamni ma lokti pawda KSA na akhoi khong son haloi hai wapham thamjang matik cha do BC gi phau matik cha do BC gi phau ai roi kura gi jang na BC gi phau ai roi sing gi jang na BC gi phau huran ba BC huran ba BC